ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯗꯣꯔꯦꯟ ꯏꯔꯣꯃꯩꯖꯔꯥꯎꯗꯒꯤ ꯂꯥꯛꯄꯤꯔꯦ ꯑꯗꯨꯒ ꯗꯥꯏꯃꯟ ꯇꯤꯚꯤ ꯋꯥꯍꯪ ꯔꯦꯗꯤꯑꯣꯅ ꯆꯠꯊꯖꯔꯛꯈꯤꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯋꯥꯍꯪ ꯍꯪꯕꯗ ꯄꯥꯂꯦꯟꯒꯤ ꯕꯥꯔꯗꯦꯒ ꯃꯔꯤ ꯂꯩꯅꯕꯗ ꯔꯦꯗꯤꯑꯣ ꯃꯔꯤ ꯍꯥꯏꯕꯇꯥꯔꯦ ꯃꯌꯥꯝꯗ ꯀꯠꯊꯣꯛꯆꯈꯤꯕꯗꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯍꯪꯖꯕ ꯃꯇꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯑꯣꯖꯥ ꯗꯣꯔꯦꯟꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯈꯤꯕꯅꯤ ꯑꯗꯨꯒ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣ ꯑꯃ ꯈꯨꯗꯣꯜꯖꯅꯕ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯣꯖꯥꯁꯨ ꯂꯥꯛꯄꯤꯔꯦ ꯑꯗꯣ ꯑꯩꯅ ꯑꯔꯣꯃꯥꯅꯤ ꯑꯣꯖꯥꯀꯣ ꯑꯗꯩ ꯑꯝꯇꯪ ꯊꯥꯔꯒ ꯑꯝꯇꯪ ꯌꯦꯡꯖꯒꯦ Hello. ओके Hello. रेडियो Good फारे afternoon. ꯑꯩꯈꯣꯏ ꯋꯥꯍꯪ ꯔꯦꯗꯤꯑꯣ ꯐꯥꯔꯦ ꯑꯣꯖꯥ ꯑꯦꯔꯦꯟ ꯆꯤꯡꯈꯠꯄꯤꯔꯣ ꯏꯔꯣꯃꯩꯖꯥꯎꯅꯤꯅ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯄꯥꯎꯗꯨ ꯇꯝꯕꯤꯔꯣ ꯑꯣꯖꯥ ꯆꯥꯔꯖꯔꯅꯤ ꯕꯦꯇ꯭ꯔꯤ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯆꯥꯔꯖꯔ ꯁꯤꯗ ꯂꯩꯔꯦ ꯑꯣꯖꯥ ꯀꯔꯤ ꯐꯥꯎꯕꯤ ꯁꯥꯔ ꯌꯥꯝꯅ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯣꯏꯗꯣ ꯁꯤ ꯑꯣꯏꯒꯗꯧ ꯃꯥꯜꯂꯦ ꯌꯥꯝꯅ ꯀꯨꯏꯔꯦ ꯋꯥꯍꯪ ꯔꯦꯗꯤꯑꯣ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯇꯤꯚꯤꯁꯦ ꯇꯥꯔ ꯂꯥꯛꯆꯕ ꯑꯣꯀꯦ ꯁꯤ ꯂꯥꯛꯄꯗꯒꯤ ꯁꯨꯝ ꯄ꯭ꯔꯣꯒꯥꯝꯁꯤ ꯑꯗꯨꯝ ꯂꯦꯞꯇꯅ ꯇꯥꯔ ꯂꯥꯛꯄꯅꯤꯀꯣ ꯑꯣꯀꯦ ꯑꯗꯨꯅ ꯄ꯭ꯔꯣꯒꯥꯝꯁꯤ ꯌꯥꯎꯖꯕꯗꯒꯤ ꯁꯤꯒꯤ ꯔꯦꯗꯤꯑꯣꯁꯤ ꯐꯪꯖꯕꯁꯤ ꯁꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯅ ꯋꯥꯍꯪ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ ꯇꯤꯚꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯥꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯋꯥꯍꯪ ꯄꯥꯍꯪꯕ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏ ꯃꯔꯤ ꯂꯩꯅꯕꯗ ꯈꯨꯗꯣꯜ ꯇꯧꯖꯔꯤ ꯑꯗꯣ ꯁꯤ ꯈꯛꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯗꯁꯨ ꯍꯥꯏꯇꯥꯔꯦ ꯑꯅꯗꯔ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣ 53 ꯍꯦꯟꯅ ꯄꯤꯅꯤꯡꯉꯥꯏ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯁ꯭ꯇꯦ ꯇ꯭ꯌꯨꯟ ꯑꯣꯟ 90.0 ꯋꯥꯍꯪ ꯔꯦꯗꯤꯑꯣ ꯑꯦꯟ ꯗꯥꯏꯃꯟ ꯇꯤꯚꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯦꯡꯛ ꯌꯨ ꯍꯥꯞꯆꯜꯂꯁꯤ ꯑꯣꯖꯥ ꯑꯗꯨꯗꯤ